अहानबदा मरुइबा पाउखरा मैम थमजगी एक्सीडेंट ड्राइवर अमा लेखिद्रे हाइरिबा लेखिद्रबा ड्राइवर सिगी ममिंगना सिकंदर कुमार सै कुंगनिथ अपक्पा रेजामोहन कावी हाइरि माग बिहार की सिमराज खुलदगी ने हाइरि लोइनना गाड़ी असिदा तोलकपा मियोय खरसो असो अपन नंगला हाइरि हाइरिबा थाउदोसी नहान नुमिदांग अमसुंग ngarang ayuk ki lon ama nungyai matung haibde sarona pung amarom tarakpada dimapur dagi imphal tamna national highway ani da lakhiba ecoben mn01ca 9664 na Shanapati district council ki gate thomjin bar gari asibu thorakiba driver adu lekanaba nangdana lekhidabane hairi amarom dana miyo ema phubada lekanaba ngamdana lekhidre hairi हाइरिबा थाउदोसी इम्फाल ईस्ट की आंध्रपोलिस स्टेशन कोनबा मफममदा मियोय खरना ड्रग चाबने हाइबा मियोय खर फादुना फुसैरगा वतेमबने हाइबा थाउदोक्ता मियोय अमा सोकपदगी कनबा ngamdana लेखिद्रे हाइरि हजरिंगा ओरिबा पावमना हाइरिबा लेखिद्रबा मियोय दुकी ममिंग एमडी सनवास खान कवी हाइरिबा मियोय सिमा सागी सही सौरान सै कुंथ्रागा हुमदोयमुक सुरे माग इम्फाल ईस्ट डिस्ट्रिक्ट काइरांग मायाय लेकाइदिगी एमडी हेराउद्दीन की मचानुपाने हाइरि मा करम मियोय सिंगना मय काब सिंजाक ड्रग चाबने हाइबगी मराल फुसैबगी थबक चथखिबनो हाइबदी चपसाना खंगम खिद्रि लोइनना थाउदोसगी मतांगना आंध्रपोलिस स्टेशन केस म लखटखिबगा लोइनना सेनाबसनि हाइबा मियोय खर फगतनो वांगपोंग चथखरि हाइनसु थाजने ओरिबा पावमना मखाताना फोंदोरखलि अदुमैनम मियोय सिंग अदु थाउदोसि थक थेंगना सेनाबा मियोय सिंगला हाइबदुदि ऑफिसु लोइना खंगम खिद्रि मखासा थरक पोइना तोप पावमना कुकी मिलिटेंट सिंगी ड्रोन बॉम्बिंग अटैक यानिंग दे एंटी ड्रोन गन लेire हाइरागा कारामना बॉम्बिंग सथरखिबन तिजेंद्रो मतम खर इरांग नेम थररुबा मतुंग नानुमिदांग पुंग मपन मखाइरम ताबदा इम्फाल वेस्ट की लमसांग पुलिस स्टेशन की मनुंग चनबा कांगसुपता लेबा मंगा सुबा एआर की पोस्ट कुकी मिलिटेंट सिंगना ड्रोन बॉम्बिंग सथरखिबगी थाउदोदु यानिंग दे बॉम्ब अदु अमना एमआर की बैरेक्टगी लंबी रोम फुट कुन अमना संतरी पोस्ट की फुट तरारोम लापना तारगा पोखाइखि थाउदोदु कानामता असो अपन यावखिद्रबसु कुकी मिलिटेंट सिंगी का हेनमा थवोंग सिंग असि यानिंग दे हाइना ngasi कांगसुपता पांगथोकिबा पावगी मिफममदा सोशल डेवलपमेंट एसोसिएशन कांगसुप की सेक्रेटरी जनरल तिजेंद्रो अंगोमना फोंदोखरे मांगना मखाताना हाइखिबदा कुकी मिलिटेंट सिंगना कांगसुप की खरांगदा क्यारखन अटैक सथरखरबा मतुंग ngarang अटैक अमुक सथरखिबसि यानिंग दे कांगसुप की कुकी सिंगना नामना खुंदारिबा कांगलुप माखोंग कांगसुप अपोलेन संगलुम अमसुम कांगसुप सिरु हारिबा जगा सिंग असि इरांग लक्षिनबगा मरी लैनना चामगा यंखैगनि पान सुब सीआरपीएफ की कैंपनी सिंग लैरिबनि हारिबा सीआरपीएफ की पोस्ट सिंग असिदा एंटी ड्रोन गन लै हाइनसु फोंगदोक लेख्रबनि एंटी ड्रोन गन लैन मतौ क्रमन कुकी मिलिटेंट सिंग ड्रोन बॉम्बिंग सथरखिबनो थवोंग असिना ताकपदि सेंट्रल फोर्स ngasi mathau tawdre habani phibam asida misa miyam matau kramna sep oi haigadoribno CRPF ki thawong asina misa miyam singna ba phawre hiram asida sarkar gi maikei digi akan ma miyeng sangduna central force ng mathau ningthina tawhanbiu loinana misam praja gi punsida makhalamati gi asok apan yahon bigano hainasu phongdokhi amarom dana लियांगमई खुंजासिंग फुरमबगी थाउदोक लेपतना कन्डेम तौरकली सनापति डिस्ट्रिक्ट की मरेमई लियांगमई विलेज त खुलाई पाइब एनएसएन आईएम की कैडर सिंगनानि सिंगनब मियोय सिंगना खुंजासिंग तमथीना फुरमबगी थावोंग तुवान तुवान माहिरोय लुकयाना अकन ममोन यानिंगदब फोंदोरकली लियांगमई स्टूडेंट यूनियन नागालैंड की सिरोमद जनवरी 12 दा नुपी तरुक नुपा अनि पुन मिसम खुंजा निपान तमथीना फुरमबगी थाउदोद मियोयबगी लिसत नति हाइदि जिलारुंग स्टूडेंट यूनियन दिल्ली की मैकेदिगी मरेमई लियांगमई विलेज त मरा लेजदब खुंजासिंग फुरमबगी थवोंग अदो यामना तमथीब मखल की क्राइम अमने मसिद चेनरिब मियोयसिंग अदु नागा खुंजासिंग ngak senanab lairibani haijaba kangbu oduni asiguma naga national worker singna naga praja da unsinduna tamthiba crime sa tharak pahaibasi yamna lebak thibani asiguma thawdo asibu sa thariba sing chakholaba khunai da makoi gi sanafam leiti hairi ग्लोबल लियांगमई की मैकेदिगी खुलाई पाइबा मियोय कुन हेनबना जनवरी 12 की नुमिदांग पुंग 3 रोम ताबदा खुल संगसिलगा नुमिदांगी सकलेन चादुन लेब खुंजासिंग मपानदा होइदोलगा तमथीना फुरमबगी थाउदो अकनबा मोंग कानेम तवी लोबसिना अनरिप्रेजेंटेटेड नेशन एंड पीपल्स ऑर्गेनाइजेशन यावना इंटरनेशनल चैनल सिंगी खुथांगदा मरेमई लियांगमई खुल सथरिबा अरान थबदुगी असुम ओयल फंगनबा लेपतना होनखिगने हारि
अमरोमदा लेंगाकी मैकेदगी थोकिबा थौदो असुगी मतंगना थिगतुना मरा लेबिसिंगी मथक्ता आइन गोयबा थबक लोखतगदबनी माहिरोय लुपसिंग असिगी मैकेदगी सिविल सोसाइटी ऑर्गेनाइजेशन सिंगना पुन्ना लेमिनदुना खुलाई पाइबिसिंगी आरानबा थौंग सिगी मयोक्ता थेंगनमिनसि अमदि थौदो असिदा असो अपन नंख्रबसिंग असुम वेल फोंगननबो होनबदा मतेंग पांगबियु हाइदेनसु पाउसना मखाताना फोंदोकली अतोप पाउ मना Ngarang pung amaga minute yang khairum tarakpada maphawdam police station ki khanong pok kilometer mapalom lapna lady ba bong yang singi singtak gi maphamada motor selama lebak yung sinduna leram lahiri thawdo asigi paw mapham asida singyanam sat khunja singna police ta pirak padigi police na bomb expert nipan suba bihar regiment gi personal singa maso maphawdam ps ki personal singa sangsinduna seladu aso engam yauduna lakthoklaga mi saondana pokhayan khriari motor sale si kanana kablak pano hai bakhang mangam khidri hainsu pausna makhatari amaromdana apunba team manipur police assam rifles forest department amasum executive magistrate yauna popi manganta ankre hari hairiba singarang susambu district ki manung sanba sangai court police station ki manung sanba hopi molen hill range ta popi mangan khibigi thaba sathakibne hari loinana sarakna 4.8 acre gi oigadaba apunba magan tagan kre loinana poppy pots taruksu sistokre hari loinana FIR register tokre loinana identify tawnaba masum cultivators book tawnaba kan honari hanesu manipur police tak thadorok pogoro mana makhata na pali makasa tharak poina topa pauna miyamna hospital get lonsin kre primary health center wangu laifam gi doctor gi awat pa mayu na duna doctor thabirang na ba health minister amadi atai mari lainaba singda taksinduna lairingai PIC asidagi doctor ama transfer tawkhibagi mayokta lamdamadagi miyamna hospital kemda solun sinduna khongjang sangsingkhre Kaksing district ki sugunu AC ki manungda laiba primary health center asigi hospital management committee maru oiba thapu basingna hospital management committee ki chairman loitongbam sarar advisor yauna maira paibi lusing bisingi miyeng makhada hospital thonglon sinduna khongjang sangsingkhibani Khongjang asiga mari lainana management committee gi TS damena phongdokpada mamang sai english ngare kuninga mari gi December kungo homdoida doctor ama mut thabiramdana center asidagi transfer tawki hospital asid hauji MO mari khak lerambadigi MO in charge yauna MO ahum khak tangai PIC asida staff nurse ai khak tamuk mathau tawi supervisor amata leiti hospital asina routine immunization tawbu yauna national and state program kya leptana satharakli primary health center asida laifam thokpa doctor amadi staff nurse ki award pa kya mi unari doctor wat pa namaram oiraga January taraga mathuidigi health center asida pungkun ge mari subna ana lengbagi thabak tawramba do lepkhre lemawriba doctor khara amadi staff khara asina wangu gi tuan mafam mapanda hangliba relief camp sing the sayolamada anirak analeng health checkup toramba du lepkhre awat pa doctor amari staff sing tharak triba phabu hospital asi get lon sinduna thamgani hari amaramna center asi ki manakta leiba maira paibi amom angaushna na phungdorakpada hospital asi the doctor transfer tokibadu gi mahut thabiraktaba hanadagi doctor masing watnu leirakpa sina maram oiraga ahenba doctor pb na ba care haijakre adubo thabak oina paikhalaktabadagi ngasidagi thonglon mi khongjang changsin mani hairian su pausna makhatana su phungdorakli Manipur optional gi maikei gi maruebi I pausung myamna thamjari ahanbada panam pausi digi lokosaraga ministry gi mute kangbu ama Manipur tharak tuna flight let yengsinna ba CM na civil aviation minister khankhre Hausung Manipur oiriba phibam sigi yenglaga tangai fadana Imphal digi atopa mafam singda service tawriba flight ki rate sing kupni yengsin bidana lamdam sigi passenger singna paisa gi khudong sada mayuk nari bisi kharam khai ko han binaba ministry gi tema ma tharak tuna yengsinna ba minister nongthombam berena civil aviation minister Rammohan Naidu Kinjarapur haijakre state government gi funding makhada Imphal Dimapur Imphal Guwahati Imphal Kolkata Imphal service tawgadaba airlines air gi flight ahunga si Imphal gi Bir Tekendra International Airport gi terminal building gi conference hall minister nongthomam beren sarugyaduna pangthok pathoramda video conferencing gi kuthangna civil aviation minister Rammohan Naidu Kinjarapuna launch tawkhre video conferencing gi kuthangna pangthokiba launch tawbagi thoram aduda chief minister na ministry gi timama thabiraktuna
flight rate check taunabe civil aviation minister da haijakibani state asida airlines air flight service lehananabe state lengakta mating pirakpagidama prime minister Narendra Modi amasum civil aviation minister Rammohan Naidu kinjarapu thakatpa phongdoki Manipur irang hek lakpadigi haukiba tha kulomasi miyam national highway phawduna satpa yadana laklibani adu chuchampur amasum kangpokpigi miyamsu Imphal Valley da lakpa yadana lairibani maroina Imphal Valley da lairiba miyoi lak taraga nipalo Manipur gi mapanda satpa matamda flight khakta sataba yadabana sel thungi khudong saraba kiyama mayukna dun lairibani hainasu set minister na phongdoki asiguma phibam asida airlines air na Imphal da laktuna mating pangbiba sibu thagatpa phongdokpuga loina Manipura flight ticket ki mamal si launing walawgi phibam amada lairi haina union minister gi pungning singsiladuna ministry gi timama thabiraktuna flight ticket ki mamal matangda yengsinbio housing Imphal Delhi gi flight mamal lupa lising kun phawba leibiga loidana Imphal Guwahati na lupa lising manga dagina lupa lising tara phawba lairi phibam asina matau kramna misa miyam flight satna bohona bada asuki mati awab mayuknari haina su civil aviation minister gi pungning singsinki se minister na makha taradun hai privatization da aikhoi su pungning thogale dubo awaba mayoknariba mafam gi miyam gi khandana makhuna tawning batawbudi yaningde lamdam asi India gi saruk amani aikhoi Indian ni maram asina athuba matamda timama thabiraktuna ticket mamal gi phibam yengsinbiu masugi mathakta Imphal Delhi Imphal Kolkata direct flight ki service masing hengat hanbaga loidana ticket mamal hanthana na thorang tabiu haina civil aviation minister taksinki ngasi launch tawriba flight service asigi ticket mamal khwai digi yambadal palisung manga digi heloi route ahum asigi anauba airlines air gi flight service sayolamada ani legenen su se minister nongthumam berena phongdoki Amaramda launch tawbigi thoramadura video conferencing ki kuthangda sarugya kiba civil aviation minister Rammohan Naidu kinjarapu na hai ngasi nauna airlines air gi flight service ahum hawdoklibasina state asigi miyamna leba asigi atopa mafam singa setok sinde hena kudong saba pibangam lagani haibaga loina state asigi miyambu flight ta setok sinda kudong zahananaba set minister N Berena hanba leitana hotnari basibu thagapa phongdoki Union Minister makha taraduna Manipur ga atopa leba si state singa nakshin hananaba double engine government asina hanadigi saruk ani hena akan mathabak sing lokhali Manipur yauna awanang poki mipum kudimang NDA lenga asigi ek is policy gi kudong saba phangali Prime Minister Narendra Modi ki lusing makhada ek is policy sigi makhada awanang po station hiram kyada mangsul thabangamle kumza English ngani ga taraga marida awanang pok subnagi airport mapan khaklerambadu kumza English ngani ga taraga mapan saruk ani hengale udan scheme gi makhada awanang pok airport tara amasum helipad ani semkhri haba wafam su phongdokhen su paus tam khatari atop pawmadana angang singbo aranba lambi ta purambigi thawdok nem tharuraba matung irang asina amuk saun hengalakli ke Pradeep Kumar makasa tharakpena panam pausi digi Manipur gi mapan lemna mai tamhangani amadi thabak tohangani haina moithem tawdun angang singbo aranba lambi ta purambigi thawdok nem tharuraba matung Manipur gi irang asina thawdo asi saun hengalakli haina Manipur Commission for Protection of Child Rights AMCPCR gi chairperson ke Pradeep Kumar nungnangbu phungdorakli oirakliba phibam asida lengan athupa matamda Manipur state child policy ama lauthorakani haibagi thajaba thamli policy si shemaurabadi child trafficking amadi child labor hanthanbada natana angang singbu free and compulsory education ki khodong saba pibada sauna kanagani haina magna phongdoki wapam asi National Commission for Protection of Child Rights amadi MCPCR na punuk samnaduna combating child trafficking in Manipur haibi hiram the state ki thakta Imphal gi Manipur press cup ta pangthokiba nom yoeba sensitization kam consultation workshop ta phungdoki bane thawramadur MCPCR gi chairperson ke Pradeep Kumar na sahi ani sujilaglab irang asina maram moiraga laiba asigoina yengba angang singda mental health issue leibigi sangasi Manipur khwaidi gi wangna leibigi mathakta child trafficking gi sang nom gi hengalakli ki mangna makha taraduna irang asina angang singi pongning wakal asoba saina pibigi mathakta mai masingi lamna saitheng nangli irang mara asida lenga ki mai sang sing hiena mapangal kangkat haunabigi asoba kodong saba mapangli basi thabak to onthok habu sangi
Laingaki oiba ningthina train tawraba oza leibigi mathakta mai sang watana leibana relief camp na sangjafam lauduna leiba mahiroi sing asi marak nakwa mahisang singda lemna awang bathaki mahimasing pibana laingaki mahisang sing hingatnabigi asoba khudong saboigani angang singna mahimasing ningthina tamliba makai child trafficking amadi child labor gi sang hantagani mahimasing tamdana leiba drop out mahiroi amata lehandana bohana minasi irang asigi manungsana lemna mai masing tamangani mari thabak tohongani haina manipur gi mapana puramba angang khumfuram social welfare department amadi MCPCR na puna honaduna khudong thigadabadagi kanmangam hore hauji ki oina Kerala da Manipur gi angang khara leiri haibagi paw phangle angang singadu gi khungul liduna karamba phibam da leiri ba haiba khangdoklaba matung khudong saroidaba phibam da leiramba thoklabadi Manipur da purakna bohonagani angang singi mama mapa oibisingnasu masa singbu mapa lamda thagadaba leirabadi mangjawnana mari leinaba department ga tana birabadi Manipur gi wangbada thokpa scam amadi trafficking digi kanmangam gani haina magna phongdokhi nakalamaramda ngasigi thauramadu saruk yakhibe Imphal West DCTS Kiran Kumarna relief camp na sangjafam lauduna leiriba angang sing khaknatana state asigi angang singi pungning wakhalus irang sigi mami sauna tari maram maduna child trafficking gi dimension maikesi yamdraba suk ngasidi maikai kyadigi oiduna yumdagi mapan thoktab angang singda fawu trafficking satabigi thaudok tholakli angang singi phangpam thokpa hakta khongoi narakliba maikai sing mamutana khangdok minaduna semdok minaba sangi haina makna phongdokhi thauramadu preventing child trafficking gi matangna wangang lodune MCPCR gi program officer Sumel Yumna na hai child trafficking asi anambana khangna sanaba made angang sing adugi kairo lekai gi miyoi sing oigali trafficker singna moithem tawgoli angang sing asi maru oina laita lairaba imung mama mapa leiminadaba madi orphan gi angang singda ihenba miyeng thamgali makoin angang sing buthiam amadi kian khanganduna aran balambida punsinaba hotnarakpa matamda angang sing aduna matik mapa saduna ahenba polam sijinarakpa madi wakhal wabagi mami sauna tabana mama mapa oiba amadi ahalaman singna angang adugi lamsat yengsinbigadabani matam amada angang ama mangkiba matamda pungkun gi mari fawgi manungda thigadabani haiba kanglo leiramlaba sungasi malem gi oina honglakliba ahongbasi angang singna mafam khangdana hek mangkibaga pung amagi manungda madi leinabasingna thihaugadabani haiba kanglon sing mama mapa oibasingna khangjinminasi haina makna phongdokhi hauji ko idadi myam pau sumatang se lusinjerage masu makhata ba no update myam pun ngai minase na channel sigi mekedi gi myang phamna makhata na thamjari myam pun no update ngai minase